ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯑꯁꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯒ ꯂꯩꯃꯤꯟꯅꯅꯕ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯁꯤ ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯑꯍꯥꯎꯕꯇ ꯆꯥꯅꯤꯡꯏ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯔꯕꯨ ꯇꯨꯝꯕ ꯆꯥꯕ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯄꯥꯅ ꯄꯥꯝ ꯌꯥꯟꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯃꯈꯣꯏꯕꯨ ꯊꯥꯛꯄ ꯑꯁꯤꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯄꯟꯊꯧꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄ ꯑꯁꯤ ꯅꯃꯣꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯄꯟꯊꯧꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯥꯝꯅ ꯊꯕꯛ ꯁꯨꯗꯨꯅ ꯄꯟꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ"꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯄꯥꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯀꯔꯤꯒꯤ ꯏꯄꯥꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯗꯒꯦꯅꯦ? ꯋꯥꯒꯅꯤ, ꯅꯪ ꯅꯨꯄꯥ ꯅꯠꯇꯦꯅꯦ, ꯅꯨꯄꯤꯅꯤ꯫ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯌꯨ꯫ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯅꯅꯤꯡ ꯊꯨꯡꯗꯕ ꯌꯥꯎꯕ꯭ꯔꯥ"꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯈꯨꯝꯂꯛꯄ ꯑꯁꯤꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯏ, "ꯄꯟꯊꯧ, ꯅꯃꯣꯝ ꯋꯥꯖꯔꯣꯏ꯫ ꯄꯟꯊꯧꯒꯤ ꯏꯇꯦꯡ ꯄꯥꯡꯕꯗꯕꯨ ꯀꯔꯤꯒꯤ ꯋꯥꯒꯗꯒꯦ? ꯅꯃꯣꯝꯅ ꯑꯉꯝꯕ ꯊꯕꯛ ꯑꯗꯨ ꯁꯨꯖꯒꯦ"꯫ ꯃꯄꯥꯅ ꯈꯥꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯥꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯑꯁꯤꯅ ꯃꯄꯥꯒꯤ ꯄꯥꯝꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯃꯗꯨꯗꯒꯤ ꯄꯨꯕ ꯌꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯛꯂꯒ ꯃꯌꯨꯝꯗ ꯐꯧ ꯆꯦꯡ ꯁꯨꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯂꯒ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥ ꯑꯇꯣꯟꯕꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯏ꯫ ꯑꯁꯨꯝꯅ ꯇꯧꯔ ꯑꯁꯤ ꯃꯄꯥ ꯑꯁꯤꯅꯗꯤ ꯃꯃꯥ ꯃꯆꯥ ꯇꯧꯃꯤꯟꯅꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅꯁꯨ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯄꯥꯗ ꯈꯛ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯛꯂꯤ꯫ ꯅꯣꯡꯃꯗꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯄꯥꯝꯗ ꯊꯕꯛ ꯁꯨꯕꯗꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯁꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯁꯨ ꯆꯥꯛ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯀꯜꯂꯞ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ, ꯅꯪ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯆꯥꯛ ꯂꯥꯝꯂꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯍꯧꯖꯤꯛꯃꯛ ꯆꯥꯛ ꯊꯨꯅ ꯊꯣꯡꯅꯕ ꯇꯧ"꯫ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯤꯗꯨꯅ ꯃꯀꯣꯛꯇꯒꯤ ꯀꯣꯛꯊꯣꯡ ꯑꯗꯨ ꯄꯣꯞ ꯊꯥꯗꯕꯒ ꯐꯧ ꯆꯦꯡ ꯁꯨꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯃꯥ ꯑꯇꯣꯟꯕꯤꯕꯨ ꯍꯥꯟꯅ ꯆꯥꯛ ꯊꯤꯔꯒ ꯄꯤꯖꯔꯦ꯫ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯍꯦꯛ ꯆꯥꯕꯒ "ꯑꯁꯨꯛ ꯍꯥꯎꯇꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯆꯥꯕ ꯍꯧꯅꯕꯒꯦ? ꯃꯁꯤꯗꯤ ꯃꯃꯥ ꯑꯁꯤꯕꯗ ꯄꯤꯖꯧ" ꯍꯥꯏꯗꯨꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯒꯤ ꯃꯃꯥꯏꯗ ꯑꯦꯟꯁꯥꯡ ꯑꯗꯨ ꯖ꯭ꯔꯣ ꯂꯥꯎꯅ ꯍꯩꯖꯤꯟꯕꯤꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯑꯁꯤꯁꯨ ꯈꯔꯒ ꯋꯥꯕꯅꯦ, ꯆꯥꯛꯀ ꯂꯥꯝꯕꯅꯦ, ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯏꯃꯥ, ꯑꯩꯁꯨ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕꯒꯤ ꯑꯗꯨꯗ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯐꯧ ꯆꯦꯡ ꯁꯨꯗꯅ ꯊꯣꯡ ꯊꯥꯛꯄ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯍꯥꯏꯗꯨꯅ ꯁꯤꯈ꯭ꯔꯕ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯆꯩꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯈꯤꯗ꯭ꯔꯦꯗ"꯫ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯄ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯆꯤꯟꯊꯛꯇ ꯑꯔꯪꯅꯅ ꯈꯨꯝꯗꯨꯅ "ꯐꯩ ꯐꯠꯇꯦꯀ ꯍꯥꯏꯕ ꯁꯥꯔꯤ" ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯈꯥꯕꯩ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯦ꯫ ꯃꯗꯨꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯗꯤ ꯃꯀꯣꯛ ꯀꯥꯏꯕꯗꯒꯤ ꯏꯅ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯗꯨꯅ ꯂꯩꯕꯥꯛꯇ ꯇꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯃꯃꯥ ꯑꯇꯣꯟꯕꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯕꯤꯗꯦ꯫
ꯏꯃꯥꯒꯤ ꯏꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ꯫ ꯏꯃꯥ ꯑꯗꯨ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯝꯂꯣꯏ꯫ ꯏꯃꯥꯅ ꯄꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯁꯨꯛ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯤꯡꯅꯨꯡꯒꯤ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯟꯗꯨꯅ ꯆꯤꯡꯅꯤꯡ ꯃꯥꯅꯨꯡꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯇꯣꯡꯂꯒ ꯅꯤꯡ ꯅꯤꯡ ꯈꯣꯡꯗꯨꯅ ꯏꯅꯤꯡꯇꯝꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯃꯄꯨꯕꯨ ꯅꯤꯡꯖꯔꯛꯂꯦ꯫ ꯇꯥꯏꯕꯪꯒꯤ ꯃꯄꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯇꯦꯡꯕꯥꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯄꯨꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯒꯤ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯁꯤ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯑꯁꯤ ꯈꯨꯗꯛꯇ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯜꯍꯟꯗꯨꯅ ꯅꯤꯡ ꯅꯤꯡ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪꯄꯥꯟꯕ ꯃꯄꯨꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯋꯥꯗꯨꯅ ꯎꯈꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯕ ꯃꯄꯥꯕꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯍꯜꯂꯦ꯫ ꯈꯪꯍꯧꯗꯅ ꯃꯄꯥ ꯑꯗꯨ ꯎꯒꯤ ꯃꯔꯥ ꯑꯃꯗ ꯃꯣꯟ ꯈꯥꯡꯂꯒ ꯍꯤꯞꯊꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯒꯤ ꯃꯄꯥꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟꯕ ꯃꯄꯨꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯃꯣꯝꯗꯤ ꯏꯃꯥ ꯄꯣꯛꯇꯕꯤꯅ ꯆꯥꯛꯈꯨꯝꯒꯤ ꯈꯥꯕꯩꯅ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯊꯥꯗꯨꯅ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯟꯗꯨꯅ ꯄꯟꯊꯧꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯄꯣꯂꯥꯡꯈꯣꯛ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯦ"꯫ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯄꯥ ꯑꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯦ꯫ ꯃꯆꯥꯗꯤ ꯂꯥꯛꯂꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯪ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯀꯔꯤ ꯊꯣꯛꯂꯝꯒꯗꯕꯒꯦ ꯈꯟꯅ ꯈꯟꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯥꯛꯈꯨꯝꯃꯥꯡꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯆꯦꯟꯊꯔꯒ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯈꯠꯂꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯃꯪꯗ ꯍꯥꯏꯔꯝꯕꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯄꯥ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯏꯄꯥꯕꯨꯁꯨ ꯅꯪꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯄꯥ ꯏꯆꯥ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯏꯄꯥꯕꯨ ꯉꯥꯏꯔꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯅ ꯑꯣꯟꯕ ꯍꯔꯤꯡ ꯅꯣꯡꯅꯥꯡ ꯑꯁꯤꯅ ꯄꯣꯂꯥꯡꯈꯣꯛ ꯃꯇꯣꯟꯗꯒꯤ ꯄꯥꯏꯔꯛꯂꯒ ꯃꯄꯥꯒꯤ ꯃꯔꯦꯡꯕꯥꯟꯗ ꯇꯣꯡꯂꯔꯦ꯫ ꯑꯗꯨꯒ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯃꯣꯝꯗꯤ ꯏꯃꯥ ꯄꯣꯛꯇꯕꯤꯅ ꯆꯥꯛꯈꯨꯝꯒꯤ ꯈꯥꯕꯩꯅ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯊꯥꯕꯗꯒꯤ ꯍꯔꯤꯡ ꯅꯣꯡꯅꯥꯡ ꯑꯣꯜꯂꯦ꯫ ꯑꯗꯨꯅ ꯄꯟꯊꯧꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯄꯟꯊꯧꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯃꯣꯝꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯅꯤꯡ ꯅꯤꯡ ꯈꯣꯡꯂꯛꯂꯕꯗꯤ ꯅꯃꯣꯝ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯪꯕꯤꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯔꯤꯡ ꯅꯣꯡꯅꯥꯡ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯒꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯈꯥꯝꯕ ꯌꯥꯗꯕꯅꯤꯅ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯀ ꯂꯣꯏꯅꯅ ꯃꯆꯥꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯒꯤ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯂꯣꯏꯔꯛꯂꯕꯗ ꯃꯆꯥꯒꯤ ꯃꯩꯆꯥꯛꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯝꯖꯤꯜꯂꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯒꯤ ꯃꯄꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯁꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯆꯠꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯈꯤ꯫ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯌꯥꯎꯗꯕ ꯐꯠꯇꯕ ꯃꯤꯗꯤ ꯄꯣꯂꯣꯏꯗ ꯅꯨꯡꯉꯥꯏꯕ ꯈꯛ ꯑꯣꯏꯗꯦ꯫